তাকাতেও তো তার ছবি আছে, তার ছবি তো আসে বলেই তাকাতেও কেউ শিরেনি। অবাক তাই না? তাকাতেও কেউ শিরেনি। ꯄꯩꯁꯥꯗꯁꯨ ꯌꯦꯡꯉꯣ ꯃꯌꯥꯝ ꯕꯪꯒꯣꯕꯟꯙꯨꯒꯤ ꯐꯣꯇꯣ ꯌꯥꯎꯔꯤ ꯌꯦꯡꯉꯣꯗꯣ꯫ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯦꯅꯤ ꯂꯩꯕ ꯃꯐꯝꯗ ꯃꯥꯒꯤ ꯃꯨꯔꯇꯤ, ꯃꯥꯒꯤ ꯄꯤꯛꯆꯔ ꯊꯦꯠꯄ ꯌꯥꯗ꯭ꯔꯦ, ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ, ꯃꯩ ꯊꯥꯔꯦ, ꯁꯦꯒꯥꯏꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗ ꯌꯥꯎꯔꯤꯁꯤꯗꯤ ꯀꯅꯥꯅꯁꯨ ꯍꯧꯖꯤꯛꯁꯤ ꯁꯦꯒꯥꯏꯗꯦꯀꯣ꯫ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯄꯩꯁꯥꯗ ꯌꯥꯎꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯊꯝꯕ ꯌꯥꯔꯣꯏ, ꯁꯦꯒꯥꯏꯔꯣ, ꯁꯤꯒꯤ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯍꯧꯖꯤꯛꯁꯨ ꯀꯅꯥꯅꯁꯨ ꯍꯥꯏꯗꯦ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯗꯤꯀꯣ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯨꯔꯇꯤ, ꯐꯣꯇꯣ ꯀꯔꯤꯝ ꯊꯝꯕ ꯌꯥꯔꯣꯏꯅ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ, ꯃꯥꯒꯤ ꯃꯃꯤ ꯑꯃꯐꯥꯎ ꯊꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯄꯩꯁꯥꯒꯤꯁꯤꯗꯤ ꯀꯅꯥꯁꯨ ꯍꯥꯏꯗꯦ ꯅꯠꯇ꯭ꯔꯥ? ꯄꯩꯁꯥꯒꯤ ꯃꯥꯒꯤ ꯃꯒꯨꯟꯁꯦ